अदुदा पीबा पोस्टिंग अदुदा पोस्टिंग पीबा एम्प्लॉई सिंग दु फावबा फजन थबक कारगा सर्विस तौनी हाबगी अदुगी रेस्पॉन्सिबिलिटी दो लेखलक्त्रगदी अदुदी यम थीना सीरियस ओइरेबा अखोगी लाइना से यम थीना हेंजनग्रेबा अना होजिकी हारिबा अदुदा थबक कादबा करमदबा सिंग तो मदु अखोई लेंगाकदा अथुबा मतमदा प्राइमा मागी based on prima facie evidence adai yumpham oirakanda moido suspend tokhodamnebo aduga makhoi gi mathakta departmental inquiry ama sathakadamnebo aduga karigi damukta karamdriba no thawakse haibado yengsalaba matungda adusu inquiry du tawu matamda wachat wanom taunaraga kanba khotpagi thawaktu natabida madaida chapchana mathauda neglect tawraga intentionally kaba yabagi position laina karamdabagi posse departmental inquiry da thengna taragadi makhoido mathaudagi terminate tawgadamni lothokadamne aba sigi chapchaba action che atai employee punamakta su chapchana follow on tawbiyobo karam adugi responsibility do department dugi magi leriba makok thongba director khangde chief engineer khangde leriba singchina madugi chapchabi initiative to madu karigumba mata sen natragana akogi misang sangha political gi oibo oro natraga te level dagi khuthin jalakwa kaidorpa adu mai mafam amata thamdabida as far law gi matungina as far akoi rule gi matungina chapchaba thabak tawhanninge abo sima ahamba number 1 thamjage ko yaripuki oiba peculiar congestion nam khakta ahinga sigi medium si khudok sablo jaraga am tena ya hapchan jaram ga yaripok haibase masi sai haibi khiba mafam duga mari na yaripok haibase am tina something specific oiba adu mafam amani yamna so phajaba yamna so specific oiba aduga nakalla moram da mini manipur amani haibasu yaba aduga mini india amani haina adumaina yaripoki landscape se manipur yaripoki leriba magi population gi magi leriba kai haitare components magi leriba kano si yang kanda manipur gi leriba siga masigi fiction ba mongi adumba mafam amoina yeng ba pam su oye yaripok se ai samak su yaripok tagi oiba yaripok tagi oijaba bisak amoina ai yaripok masani ai pofam se thawal phawden haina baduni phawdel se akoi yarpok police station na kon ma manung ni yarpok ki bagi kano do area magi akoi badui banung chanba area ne ai am ma pham se chaujarak pani haitare ko adu maram ora kanda yarpok si am tongan ba phajaba ba sakam layeba yarpok ta maitai pangal aduga tribal chili nausing ba siki oi ba akoi punna akoi collectively hingmin bagi social environment tamakak yamna fazana layeba ko yarpok kai thian harise yarpok bazar haise tribal su maitai su pagan su ahum makki oiba akoi gi kano ne ba akoi sakta pham ne yarpok kai thian haise ahum makki ka pham area mani ana khidang somda ha khraga akoi gi semai area somda line da ha khraga leba tribal sin nausing somda akoi gi khaden wan biro ta su leba tribal sin nausing somda kan su andro side somda leikiba tribal sin nausing si mayam se yarpok kai thian da tar khadoriba aduga akoi ba banak nak pa adjacent area san na maitai am sung pangan na kan tawa aduga kendra da hairaga na amuka akoi gi andro kendra ade wangkhem kendra hairok kendra ahumgi apunba ko sigi area mane sirishira leiba akoi PHC ne ba hujiki hari ba phamse yarpok kai thian mai chabuk makta da leiba PHC gi center bane ba ana akoina khara na wari ngai da na ye yauba imung manung ya na ye yauba khotpa hujiki hari ba mapham sida sira leiba Dr. Singh kauraga layengba punaba khonaba tor laiba mapham ne adumba mapham amada doctor tarani thui leibada doctor ama khakna service torga lerame haiba sidi it's a wonderful ko sidi sirehen ngakpani shute maduda yeng leiriba doctor singdu ta natte ko masi responsibility je mohoi bu yeng sangda ba CMO adage mari leina ba staff singsu moi mathakta responsibility fixed over chumen khali mathata abada khoina thamjaning ba message ti yaripok ki dune exemplary mo eraga tetei mapham singda su
mafam leibiriba local club organization singna masi kitang proactive poina yengsansi lengaki doctor khakta nataba ate office khuding makta su mathau taunaribra taunadabra habsi yengsansi mafam chana maram chana matam chana complaint tausi adu lengaki leibiriba department singna su masidagi akhoi kitang mitna kong singnaba tanja ama lobiraga mai magi leibiriba department singda mai magi leibiriba staff sing phajana function tauribra mathau tauribra tawdabra habse am phasana care waina yengbagi aduga lengaki maikai dagi su comprehensive fiber surveillance aduga action plan ama magi employees sing se mathau chapchana tauribra tawdabra habse ingsan bagi thaba am lengaki maikai dagi su pakatpa sumaina yari poki hause ki PSC da lerameba si situation sidagi akoi mayam sumaina initiative lomi naragadi tungda afaba dumba kenoma hoigadra haiba adu observation du thamjage